सेल हाबलकनी हाइबगी तोंगादा मी कया इम्फाल पोस्ट ऑफिस ता अकाउंट हांगनबक थोमजिन नखरे महिरोई सिंगी ऑनलाइन क्लास तौबदा चंगद्रबा याद्रबा स्मार्टफोन लैनबा इंडिया गवर्नमेंट चही 10 की मथक्ता लैबा महिरोई सिंगी अकाउंट दा लुपा लिसिंग मंगा हापकनी हाइना तोंगा संदोरकपदगे कोविड-19 की अकनबा चेक्सिंग थौरांग मरक्ता मी कया इम्फाल पोस्ट ऑफिस ता अकाउंट हांगनबक थोमजिन नखरे कोविड-19 ngakthoknabagidamakta leibak asida chathariba lockdown asina maram oiduna state asidasu mahailoisang suti oiba maramna mahailoising mahi tamdana leirakli masina maram oiduna online ki kuthangda class tawba houba leikhre mahailoisingbu online ki kuthangda class tawba matamda smartphone asi changdaba yadraba posak ama oiri smartphone lainabagidamakta India government sahi 10 ki mathakta leiba mahailoisinggi account da lupa lising manga hapakani haina tonga ama haukiba numit kharani asida sandorakpadagi ngarangdagi hauna mi kayana Imphal post office ta account hangnabag thomjinarakli Imphal post office ki official amana poknafamda phongdorakpagi matung inna miyamna ngangna riba scheme asigi oina Imphal post office ta official oiba report amata lakpa leite government na mahailoisinggi account da smartphone lainabag sel hapakani hairiba scheme asigi damaktani हाइदुना ngasi ngarangdagi mi kaya ama DVT की facility leiba IPPB Indian Post Payment Bank की account ase zero balance ta hangnare scheme ase की thoidokpa information leitrabasu account hangbada thingba leitabanina hanghanbane ngarang mi 65 na IPPB account ase hangkhi ngasi gi oina mi humbudra gi form di loksil le hairi government na mahiroi singi lairik tambada mateng pibo oina online class tawbada sizinaba smartphone leinaba lupa lising manga hapakani haibagi pau tabadagi account asi hangba lakpani haina Imphal post office ta thengnarakpa mahiroi amana phongdorakhi haino boktagi account hangba lakhiba mahiroi amagi apokpana hai mahiroi singi online class tawbada sizinaba smartphone leinaba account da lupa lising manga hapakani haibagi pau asi ek tabaga account asi hangba lakpani scheme asi kaya yamna chummi natraga chumde haiba khangde अदुबु अकाउंट हांगबा लाक्लिबा मियाम असि येंगलगा स्कीम असि अचुंबा अमा ओइगनी हाइबगी थाजबा थमले इम्फाल पोस्ट ऑफिस की माइकैदगी अकाउंट हांगबा लाक्लिबा मिसिंग अदु बॉडी टेम्परेचर चेक तौदुना अमसुंग सैनिटाइज तौदुना चंगहनखि